Lamdam Asida Leiriba Furup Macha Singbu Yotshannaba Hotnariba Sing Masana Khangna Handokdabani Karigumba Handoktrabadi UCM na para tambigani haina Loop Asigi President Yotshannaba Hotnariba fongdokkhre ngasi Imphal Pat Leiba UCM gi Mayaloi Sangda Apunba Manipur amagi Wakhalonda Semkhiba United Committee Manipur UCM Safong Lakibagi Sahi Kunmarirak Suba Mapok Kumon Thoram Pangthokpada Wafam Asi Yotshannaba fongdokkhibani ngasi gi Mapok Kumon Thoram aduda UPF ki President Nongthombam Rupachandra Ipsa ki President Maibam Bisesor Nipko ki President Oinam Premje Pandam ki President Yunamsa Dilip Kumar Akom Lup ki President Akom Lup Kanglaipa ki President Soraisam Sanjit Amadi Amkil ki President Laurembam Nganbi Amadi Lamdam Asigi Civil Society Organization ki Makok Thongba Kayana Saruk Yaduna Pangthoki Tarom aduda Lamdam Asigi Apunbagi Saktam Ngaknaba Hotnabada Thawai Katkraba Athowisingi Mafamda Ikai Khumnaba Utpa Oina Minute Tumina Leptuna Laiki Tarom aduga Mari Lenana Yotshannaba Hotnariba Macha Taraduna Houkiba Kumjali Sing Anida India Laingak Amadi NSM IM Anigi Marakta Taunakiba Ceasefire Agreement da Without Territorial Limit Saiba Para Ama Yaurakwadagi Matam adugi Miyamna Hongnaruba Laitana Manipur gi Saktam Kaiba Yaroi haina Khongjang Manungda Saruk Yakiba Lupkaya Punchinduna United Committee Manipur Asi Semkibani haina Nahongnana Ningsinghanki UCM na ngasi fawba Manipur gi integrity gi damak leptana thabak tawduna lakpaga loinana Leiriba Furup khuding Nungsi Sana Hingminaba Haibada Tazaba Tamduna Lakli, Serak Asida Lamdam Asida Furup Macha Karabu Yotshannaba Hotnariba Furup Sing Masana Khangna Handokdabani Karigumba Handoktrabadi UCM na para tambigani haina akanba wafam thamki loinana Housing Manipura Oriba Tha 13 helaklaba irang asigi matangdasu Yotshannaba wafam kaya fongdokki Matam amada Kanglaipa haina khangnaramba ngasina Manipur haina khangnariba Imphal leba iramdambu thugaina naba ngasi phaw maru bundri haibdo ngasi miyam da thamjage Furup singsi amaga nungsi chanana leiriba leba asibu thugaigani haina Kanago Furup Karana, Kanago community Karana, Sanjaliba, Mako Paratam Binanabagi Damaka, United Committee Manipurna, same Saragamatam Super the Lepi Haiba, Wafum Aduni. Aduga, United Committee Manipurna, Nasiki told me what Hoxi Matanga, I couldn't thumbing Bese, Nasi India Constitution Gi Makada, Article 355 say, Mashi Sanaramba. Article 355 the Piriba say external amadi internal gi security gi thabak thorom sing je masi monitoring tawbase central government na tawgadam ne haiba si leiramba maram aduna ngasi gi thoiba thawdo wathok sing ase masi warvision porake the central government na warvision porakadam ne haiba ofum aduni kari gi no haiba matamda ngasi gi article 355 ta internal amadi external gi thabak security gi hong gi thabak sing je makoina paisen garabani na ngasi gi laingang Hairiba solution na siya porokong ngamoy haiba wafum aduni